Ready. ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯋꯥꯁꯤꯂꯥꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯋꯥꯁꯤꯂꯥ ꯃꯤꯁꯤꯒ ꯃꯇꯥꯡꯗ ꯆꯦꯟꯅꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯃ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯁꯇꯤ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯣꯠꯂꯒ ꯂꯩꯈꯤꯕ ꯃꯤꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯒ ꯂꯩꯈꯤꯕ ꯃꯤꯁꯤꯡꯗꯣ ꯄ꯭ꯔꯖꯥꯅ ꯆꯤꯡꯅꯕ ꯁꯁꯄꯦꯛꯇꯦꯗ ꯄꯔꯁꯟꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯃꯣꯍꯝꯃꯗ ꯕꯕꯥ ꯃꯤꯡ ꯀꯩ ꯀꯧꯏ ꯁꯅꯥꯏ ꯀꯥꯏ ꯌꯨ ꯑꯥꯔ ꯐ꯭ꯔꯣꯝ ꯀꯥꯏꯗꯩꯅꯣ ꯌꯨꯝ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯟꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ MCMꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯤꯟꯅꯖꯔꯦ ꯃꯁꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯕ ꯆꯤꯡꯅꯕ ꯌꯥꯕꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯀꯩꯀꯩ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯉꯔꯥꯡ ꯃꯦꯟ ꯀꯜꯄꯤꯠꯇꯨꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯃꯁꯤ ꯀꯦꯁꯇ ꯏꯟꯚꯣꯜꯕ ꯑꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯤꯡꯅꯖꯩ ꯃꯃꯥ ꯃꯄꯥ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯌꯥꯝ ꯊꯨꯅ ꯐꯥꯒꯗꯕꯅꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯁꯁꯦ ꯃꯥꯏ ꯃꯃꯥ ꯃꯄꯥꯁꯦ ꯄꯨꯂꯤꯁꯅ ꯌꯥꯝ ꯊꯨꯅ ꯐꯥꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯦꯜꯂꯒ ꯀꯁꯇꯗꯤ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯣ ꯀꯁꯇꯗꯤ ꯂꯩꯕ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯅꯍꯥꯟ ꯍꯥꯏꯒꯤꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯦ ꯃꯌꯨꯝꯗ ꯅꯨꯄꯤ ꯃꯦꯁ ꯆꯦꯜꯂꯒ ꯄꯨꯔꯛꯑꯝꯃꯤ ꯍꯥꯏꯕ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯦ ꯄꯨꯔꯒ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯗꯤ ꯏꯁꯩ ꯆꯞ ꯃꯥꯟꯅ ꯃꯆꯥꯗ ꯃꯤ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯃꯔꯝ ꯑꯗꯨꯅ All suspected, related, whatever chief minister chief minister na hire koi mari we are